Manipur da khundaminariba aikhoi pumnamak arai leite tanaduna lingzel manana hingminagadobani lakadoriba mirol singdasu aikhoi punna hingminagadobani hauzik leiriba lengak asina jati furup amatadasu sauba leite Manipur miyamgi matingdagi Manipur da tapna ing tappa hanjalakpa haure haina Chief Minister Nongthomba Birena Fongdokre wafam asi ngasi All Marine Student Association sinduna Technopol District ki Lighting Kangsang Village da Sports Complex da pangthokpa Association asigi Diamond Jubilee Kam Nipan Suba Venial Sports Meet 2025 hongdokpagi thoramda Chief Guest oina N Biren Singna Fongdokibani Legacy of Yesterday Champion of Tomorrow haiba team da pangthokiba thoram aduda N Birena makhatana haikibada Hauzik Manipur da thokliba irang asisu pau phauna bawat pategi thokiba mali Hauzik leiriba lengak asina mapandagi lakpa mitop sing khadoknaba amadi masing khangdana hengalakliba khulsing khadokpagi thabak chathabani hanadagi leiraklaba yelhongmi singdadi lengak asina karisu haiba leite mapandagi changdakliba mitop sing changsilaktanaba ngamkhai sambal khajansi haibani lengak asina Manipur da khundaminariba community amatada atamnana nungaitabagi wafam nate haiki Ngasi ke thoram aduda Works amadi Youth Affairs and Sports Minister K Govindas, Water Resources Minister Awangbu Nyumai, PSED Minister L Susindro amadi Kakching Assembly Constituency ki MLA M Rameswar Susarukyaki. United we stand high up for the Manana, Ali, the Katana, the Lakada, Miro, Shapuna. Hemilagada bani apne kana to saawle ke mujhe kana bhi issue aap kana to begini hamuri kisim kya labor mali koi na government na drive to bhi apne ki apne illegal immigrants jo bani thana degi leila ba koi khado isin na usin wifi paiti joni ki mar ki leila anande ko kasu sakara kasu haile ke sunna ki apne ki lapko illegal immigrant khara adu and the recognized village mayamne entala khado khadi lo mogi opse aduga jarase province tingsi jarase tingsi hairi adu go adagi sala yo ya lo sala sala ko fencing khadi se tun ko ni million apo village se badale hono hairi adu adagi ke bo sala to ya bari ta hai kasim na le so tun pass system lo bajana e ai changai ko ai thoe ko hairi informative amako Pina lagi, mana di kuno saya sudah jarak sih sudah orang mana hampa kali kuno tahu di dia mana ada ada nuai kepan ada kamera dan ada buku apa macam ada nanti isogi kipa lagi Manipur biang ni macam ni kita macam sampai ini lekwa Hawe, ada macam masuk Sarasta Kalida pada tamuyo baik hari Manipur Ama to na ko ni sana na naman ko amona nila na sapat hora nila ko ma sa na hora na si